Nhớ. Puri channel draba. Pau PUCL di mathakta FIR panna ba relief camp ta leiba IDP singyong na miyoy kya na tongan ra police station singda wakat zero kaya pishin kre leiba ki mathakta lal hawi haibagi maralda Bangladesh ke hanagi minister oiramba ama yauna punna miyoy taratarok ngasi Dhaka gi court amana kaishum sangda thazan kre amade India pumbada pangthok nakhiba National Sports Day gi thoram ngasi ISCC imphal yauna mafam kya da pangthok nakre khurumjari ISCOM MANIPURI pau meeting tabiri ba khwaipuna mapu taramna oksari hauji pau sandokna bizari Manipurda kumjali singani kunhumdoigi megi tang ahumdagi thoglakhiba irang asigi matangda handakta Delhi da best tauba PUCL na asengba chumba amata khangdana lana maitai da atamna na onsinduna maral kaya sizilakliba asigi mayokta irang asigi haurakpham ama oiba khoisaung naraba torbung GP gi fagaksau ikhai gi miyam yauna Saiton Gram Panchayat ki Administration Committee ki Chairman na lusingduna PUCL ki mathakta FIR lokhatnaba Fagaksau Ikhai Police Station da masa-masa ge khuyek pituna wakat zerol sing pisin khrei Kumbi Assembly Constituency ki MLA S Prem Chandra gi meeting makhada PUCL ki mathakta FIR lokhatna naba zerol sing pisin balakhibada Saiton Gram Panchayat ki Administrative Committee ki Chairman M Ibom Sana phungdorakhibada Delhi da based body PUCL na Manipur da kumjali singani kunhumdoigi Megi tang ahumdagi haurakhiba irang asigi matangda PUCL na fill inquiry report ni haiduna sena satruk hena panba ama fongliba adu da thokliba irang ase valley da leiba maitai na haubani haibagi tongan ba aranba sars kaya ama tawduna maitai furupo malemgi miyam da lana uhanna ba tawrakliba asigi mathakta sabsaba thizinduna logi oiba lokhat fam thokpa thabak sing lokhatuna PUCL hairiba body ase ban tawbiyo mahakna hai thokliba irang asigi haurafam oiriba torbung phagaksaw ikhai gi miyamna PUCL gi mathong khuktaba samjin sajinba aranbada yumpham oiba kaya sing asi asuki matik yaningde masigi damak asi miyoi satruk na masa masa ge khoyak yawba FIR copy sing pisin bane hairaduna Delhi da best tawba PUCL si matam supayo na ven tawgadabani haiki Bagi PUCL and Delhi da best tawba NGO mana haukiba matang tharagi mamangda me third 2023 ki haukiba maitai amasum tupi gilana sida makoi na
inquiry report ne haibagi mongda akoina china chatru ena panda ama phong kibadu haire irang thoi basi koi mafam asima ka tobung gps da me gi tang hom da thok ba mafam oi bani na akoi ngasi mafam asida campaign FIR to balak sa bani station asida maram de ga PUCL hariba body asi akoi na thoi ba irang asi koi maitai na da ba ka leiba beli dagi irang asi hobani haibagi adum ba tongan ba chas kaya ama to raga koi maitai bulanu hanna ba koi honare ba sigi mathakta asumba thokhiba thodoga si koi tobung jibi simakta da koi thokhiba oibna hariba PUCL gi mathakta koi gi moi hariba party an bayum pham yaudabani report adubu puthokliba amasung fongbada yauriba kudingmak ki mathakta logi oiba mityang sangbiduna matik sabaserak pibiu haina ngase ayu tagi hauduna police station da satuna wakacherol pisinkhre ahan begi oina saijang sabungkhok khuno thamna pokpi sanasabi yengang pokpi amasung gwaltabi punak khul taret ki wakacherol lising amaga samapan nifu yengang pokpi gi police station da laktuna pisinki wakacherol pisin balak pada yaurakhiba sabungkhok maira paibi gi president haikruzam memsana phongdorak pada PUCL na nakal namatagi yengdaga phonglakhiba report adu aran bani report ama phongge hairabadi yamna kupna thizin ba mathau tai nakal namatagi yenglaga phongliba larik asibu puthokliba amadi mari lainaba singda logi oiba mityang sangbiyu haina su phongdokhi makhatana lamlai police station da su tongan ba khul tara taruk haibadi leimakhong mapal nongada telausana singnungkho napet nongren nongdam nongpok kaksing nongpok hairok oksu ningthemsa khul lamlai chalo pungdongbam yaurabung sawombung relief camp nongada relief camp ta leiba puna mioi lising ahum sani humpudra mapana PUCL ki mayokta aiba oina wakacherol pisinkhre ngasi lamlai police station da wakacherol pisin balak pada yaurakhiba lamlai maira paibi gi secretary RK Somola na phongdokhibada isagi yum mai thagani hatkani tanthokani haina laklabadi angamba sakti sizinaduna arai ba khusukulai paiduna isagi yum ngaksababu lalhobani haizinduna Manipur Police amasung Center Force singna fabi punbiba sina hauze aikhoi aduki matik awaba kaya mayuk nari masigi mathakta hauze thokliba Manipur gi irang asida maru oina maitaida aranba kaya sizinduna maitai singbu aranba tahanna bu honaba siyaba ngamloi handakta PUCL na nakal namatagi mityang da phonglakhiba report adu aran bani report adu bu puthokliba amasung report adu bu phongda channel ba miyosingda logi oiba cherak pibiu haina ngasi lamlai police station da khul gi maru oiba miyoy kyana loinana wakacherol asi pisin balak pani haina su phongdokhi koina ngasi lakchari besi yainpokpi police station na konba mafamda laiba miyoy khudingmakki khudingmakniana thamjari koi mayamna tawjiriba police da tawjiriba complaint di koi ngrang han imawai khangjabada lairi ama phongba PUCL na phongba da nakan nama khaki yangaga phongakpa lairiba mafam sigi praja khudingmana yaningde na hongdokjabagi haidi madugi mathakta koi FIR ama tawjabagi koi mayam si laksham Jika ibese sajang sabungkhok kunau yang pokpi thamna pokpi sana sabi gwaltabi hariba singche yauna koi mayam jina punnan yo lising mga samapan jina complaint tawse yum mai thani haragadi isagi khulai pairaga ai isagi yum mai thaba yaroi haina songthokpa je isagi tawmum thokpai thongna tabra asumana tholpasi bo lalhobani hajinduna mathang pharakpadagi awaba mayam huji mayonare lana maram moiraga praja singge asuki matik war maitai sida asuki huji iran jaja pisinduna khoi awaba ipak lang thabi dam hona biri bije mase India government amadi Manipur government na tana biduna masidi tawbidabana phai masi kariguma tawbiratana masidagi separate administration se pigre haidana karigumba ama thola gadi misi minanatna Manipur da history chahi lising ani hena lereiba history jida tahaidaba uhaidaba history ama wakhalola ma sulakpa yai aduna PUCL na phonga iba lairi ase masida siriba maitegi irala se akoi yaba chungam ngamoy Mamang thagi kunithoi da Bisnupur district ki Saiton da leiba Lamjing Maira school da Mahairoi ama school asida lekhidaba thodokta mishi adugi matangda awaba nanglaba imung manung adugi damakta asengba achumba sing khangnanaba matamadu da semkiba JSC da handakta RK production gi YouTube channel na school gi founder adudagi lokhiba interview aduna asengba asumba oibagi moongda sandorakhiba adu nakal namatagi
oiba midyengni haina matam adugi JSC convener Jaya Khangemamna phongdorakli Fagaksaw ikhaida ngasi pangthokiba pawgi mifam amada wafam asi phongdokhibani mahakna hai YouTube channel adugi minute 19 khara hena sangba video adugi minute 3 mukta RK production gi interview du da school adugi founder ga lekhidraba mahiroi adugi imung manunga JSC na pesa gi matangda yaukhiba karimata leite amadi launaramba leiragasu JSC ga karigu mahirama matada mari leinade school nasu JSC na mateng pangbiramba leite hairabadu hairiba adusu makoina JSC da haibagi mahutta makoi masel gi manungda yasinaratuna JSC bu inthorakpadagi JSC su khongfam handokhibani amadi makhatana yaukidre maramasina makhatana JSC ga mariyamata leina khidre Jayana makhatana haikibada YouTube channel aduna JSC bu leibak miyamda lana uhannaba tawriba asi matungda tawbiganu hiramasigi matangda JSC na asengba asumba leibak miyamda khangannaba tanja piragadi JSC na pawdamnaba semsari Laibak miyam na su JSC bu lana uriba asigi asengba sumbasing thidokpada mateng pangbina bapil tawrakle hanagi JSC hojingna dissolve tawraba JSC asi khongjang ayamba handok sakhibani aduga masigi case da ekhoina school gi oiba maikaida mateng pangamde haibiriba wafam adu school gi site gi school authority gi site gi JSC da ekhoi iral leitabado media da phongdok piramu ekhoi gi damakta karigumba wahai khara haibiramu haiba single word amata JSC da haibiram da bana maram oirakanda ekhoi matamdu da tumina ekhoi angang si siba matam da so koi JSC gi mioi yaugiba leite ekhoi na paisa gi matang du so koi na khangiba leite karamba mafam da pinagi bano kanada pigiba paisa no lupa kayano ekhoi khangiba leite adubu hujik RK production hairiba YouTube channel asigi video thadorapa asida ekhoi gi JSC na lupa lakh tara demand tawrami paisa khrabani PUCL bu cookie sing na season na rabra amade maitai sing bu lana uhanna bu khotnabada nakal animak na punsinaraga sangsin minare haiba asi mayek seng labagumbani misang mikhai naiba amati lan uhanba yaba information miyamda sandoktuna sin cookie arm group singbuna lotsinduna cookie miyam buna victim oihallaga maitai khulngak pa singbuna perpetrator oina uhanna bu khotnaba laibak thibani PUCL thamoi singna asumbagi damak lepa NGO ama oirabadi kanglup animaki miyamgi awaba nungaitaba amadi asengba thodok sing adu pham thoi cookie sing khaktagi phongba report asina manipur gi conflict asigi waroisin purakna bu khonaba natte haiba khangle masidi maitai singbu lanhanna ba phongna cookie singa yana duna phongbu report ne WMO nasu FIR kya palagane PUCL na furup anigi marakta nahongna na Khaidok nana ba khotnariba amade court amagumna judgment piduna maitai miyam bulan uhanna ba khotnariba sing logi oiba lokhatfam thokpa action lokhatna ba WMO na khonari tongan ba CSO sing laibak nungsiba kayana PUCL gi mayok lepliba sigum WMO na suleptuna sabsaba para tambina ba khonaragani amade masigi thawdo sibu miyam hupna lepmin nana ba WMO na miyam da gyan tahanna ba khanghanna ba khotnaragani asigumba oidaba nakal namatagi oiba report asi WMO na athingba thamle amade lebak miyam na asigumba mayam asidagi mikumna homsing na lebina ba apel tawbaga loinana lebak miyam puna lepmina si haina WMO gi media coordinator RK laisom bana phongdorakle FIR kaya palagani PUCL na khur ani gi marakta na hongna na khaidongna na ba manipur tukaina na ba honarakliba asigi matangda mari lena ba legal singi mating lawduna PUCL ki mathakta legal file tawragani amadi tongan ba CSO tongan ba lebak musiba loop singna PUCL ki mayokta thong ni report asigi mayokta letiba asigumna government organization su lecturing amadi tongan ba manipur ki miyamna khangna bagi damakta government organization na khangna ba hodaragani akoi khudibangna masigi mayokta letuna matik chaba para amatan fam thoi mitai gi apunbagi sabdam amadi tongan ba manipur kundaminari ba indigenous ki akoi manipur gi sabdam na singar le ba sungul report asi akoi khudibangna condemn to fam thoi habasi world media organization gi makai gi thunjari Miyoi kharana kanglaipak kanbalup KKL asi RSS ki frontal organization ni hairaduna lup asi RSS kamari lainabagi maungda wafam kya sandorokliba asi yumpham yaudaba aranba wafam ni haina
KKL gi media coordinator na thadrok serol amada sengdorakle serol asna makha taraduna Hafiz Abdul Nur Kauba miyoyamana mahaki Facebook page amada KKL gi matangda miyambulana lamjingna bokhonari KKL hairiba loop ase atopa organization amatagi makhada thabak torokpa leitri loop ase marom dom lepsaba independent body amani amade loop ase masagi oiba chana kanglon leijai loop ase na hek safong lakpadagi hauna ngasi fawba yel homi singi yai fathaurang sing amade India gi constitution na piba ngaklogi makhada yel ho furup singi nat amade chatnabi bungak na thamna bokhona dona lakli maramaduna Hafiz Abdul Nur amadi asigumba aranba wafam sandokli ba miyoy singna numit nini gi manungda sengdorakadabani maduna taba taragadi makoi gi mathakta action lokhatna naba legal gi oiba mateng loragani hairi National Health Mission Manipur gi makhada State Health Society gi Maternal Health Division Institute of Social Research Development ga kusamna duna senba enhancing safe abortion rights and respectful care for marginalized women in Manipur haiba hiramda nongmagi oiba workshop amangasi Chingmairong da leiba classic grande da pangthokre thauramasi da Manipur lenga ki health services ki director Dr. Chambo Gonmai family welfare ki director Dr. Hemant Kumar health services ki joint secretary Dr. Banti Konthaujam amadi planning and finance ki joint director Dr. Y Premchandrana mathang sitna athoiba mithung thoramapu amade khannaba mithunglen sing oina saruk yakhi thoramaduda maruoina nupi oibi singna abortion gi tangai fataba lakpa matamda kari tawgani haibana chingbagi matangda khanakhi thoramaduga mari lenana health and family welfare gi joint secretary Dr. Banti Konthaujam amadi maternal health ki advisor Dr. Meena Seramna wafam kya phongdokhi Apalagi kalau saya respectful care for marginalized women dan desa, kusi apa isu ini, ni officer lah, ni yang lah kan dah, kita mana kita officer, monitor siapa tu orang si officer kita mana orang sahaja ni, kayak ini apa. Amanah doktor sida sida lah kan sida, angan diri masalah di mana mental trauma ni lah, yang ni. aduga koi abortion gi je koi 12 weeks po yaram bado hoji 20 weeks yare koi gestational magi age to 20 weeks po yare adu mathang da 20 to 24 weeks po special category na khaido ga du yare beyond 24 weeks po yare masidadi kedoge da ham bagi 20 weeks po ji one registered medical practitioner na magi opinion magi approval pira yare aduga 20 to 24 in 2 RMP registered medical practitioner gi opinion pivan thoi 24 weeks ki yaba sidi koi medical board saina ako gazette notification thokse gre September 2023 da medical college ani rims and jenims lai masi constitute tawdana medical board amadi 7 district hospitals sing sida ako medical board constitute tawre adon 24 weeks ki beyond tawge haragadi mako gi approval changi ado high basi tawge haragi moin approval piraka doisi high ba pokado angang se koi siba yabagi laiba natraga handicap physically or mentally am severely handicap to godo oiragadi amasigi koi abortion to bagi beyond 24 weeks ki yaba pire Biramangol College Teachers Association amadi Biramangol College Student Union na sinduna ngasi college asita tha ani ga numit mangani hangduna laklaba principal hapiu haiduna taksilladuna wakan mifam ama pangthokre khongjang adu dasarok yakiba BMC Student Union gi magazine secretary na tensubam makok laisemba maitai na haikibada chahi asigi July gi tang 13 ta anoba principal ama gi order thoki laibak thibadi masagi anabana maram oiraga join tawram dabida August gi tang 13 ta ozadu leikhidre mahakna hai mahiroi singi document soi tawbinaba leitre masimangna mahiroi singi tungi career manglagadra habagi chingnaba leire Principal Secretary Director Education Yuda Haijakre adubu ngasi fawba hapidre hiramasigi matangda changsilapa khongjangda thorakpa afafatagi teksa pumba Education Department na pugadabani haina sumahangna section wafam thamlakli L Syam Sundar Singh President Biramangol College Teachers Association na hai tha aniga numit mangani hangduna laklaba principal asi athubada mention biu union ga mari leinaba activity pumba fail oire lakleba September gi tang ama fawada happy raktragadi akan makhongjang oina employee singna black badge thetuna service tawragani haina suma hakna mari leinaba loisangda section wafam thamlakli masigi khongjang aduda college asigi oja sing non teaching staff mahiroi singna saruk yakhi college asidagi pass out tawkraba chatra chhatri singi moina lawgadaba provisional certificate na chingba amata akhoi gi principal leitabana maram oiraga
साइन तौबीनब लेतबना अखोई छात्रसिंगदा असुब मतिक अचौबा अखोई हैंडिकैप अमा ओइरी सर्टिफिकेट लौबा फंगद्री लोइनना एम्प्लॉई की साइटसु हाइनिङाइ लेतना अवाबा मयाम अमा मायुक्नरी कॉलेज से एकेडमिक की लाइन ददी अखोई कॉलेज सिदा अखोई VP अनि लैरी मखोई अनिना अंगम थाकता होनदुना क्लास न चिंबदी अखोई मिस ओइदननबा कन होनरी अदुबु अतै अतोप्पा फंक्शनरी मयाम अमदी तौबा ngamdabnina maruina कॉलेज सिदा प्रिंसिपल हाइबदु याउद्रगदी अखोई कॉलेज असि अखोई फैमिली अमगुंबनी अदो फैमिली सिदा हेड लेत्रबगा सब मानरबा अदुगुम फिबम अमदा लेदुना ngasiदी अखोई कॉलेज से नोमु नोमगी अखोई मनिंग हनबगी फिबमदा लेरई Border Security Force BSF amadi Narcotics Control Bureau NCB gi yamna sauna mai pakpa thodok amada Mizoram gi Sarchip District tagi Malim gi Kaithal da lupa crore chamaga nifumari gi senfam moikata ba yaba tablet lak mapan ga lising humfu fagat pangam khre yaba tablet ki achauba consignment nama bolero pickup truck amada purakre habagi akangnaba pawma fangbadagi Mizoram amadi Kasar Frontier gi makhada leiba BSF troop amadi NCB Aizol gi apunba kangbu amana Sarchip District ki mafam amada haiba bolero pickup truck adu khamdana sek tawagi thabak sathabada hairiba yaba tablet sing adu fagat pangam khibani thodo asiga mari lainana miyoi ahuma masufa bangam ki hairi panbaya badi sayolamagi mamangda BSF NCB amadi Mizoram gi Excise and Narcotics Department na sathakhiba operation amada malangi kaithal da lupa crore humpudra manga gi sanfam hoigadaba yaba tablet lakh manga amadi heroin gi soba consignment nama Aizol Somphai National Highway dagi fakhibaga loinana punna miyoi nipan fagat pangam khibagi thodo amasu laikhrabani drug case soba consignment ani fabangam khibasina Mizoram amadi Myanmar ani gi ngankhai paring da drug case soba network ama sagali basida asoba saitheng amadi piragani hairi State asida cheliba private amadi public bus khudingmakna sada nifu amadi masigi mathakta disability oiraba khudingmakta bus bhara laudana ba khangankhre masigi mathakta mahak aduga chatminariba miyoi amagi bhara sada yankhai concession pigadabani haina State Commissioner for Persons with Disabilities Manipur gi State Commissioner oiriba W Birahari Singh na serolamada khangalakli Dhaka gi court aman hanage minister oiramba Abdul Latif Siddiqui amade Dhaka University gi professor Sheikh Hafizur Rahman yauna miyoi tara taruk anti terrorism act ka mari lainana tawrakhiba case amada ngasi jail da thajankhre police na miyoi sing adu court ta puthoklaba matungda investigation loidriba fauba custody da thamnaba Dhaka Metropolitan Magistrate Sara Farzana Hakna order ama thokhi Atopa Paraba Miyoi Singadudi MD Abdullah Al Amin Sahi Humpudra Humdoi Manzurul Alam Sahi Nifumapan Kazi ATM Anisur Rahman Bulbul Sahi Humpudra Nitoy Golam Mustafa Sahi Marifuma Toy MD Mohel Islam Babu Sahi Humfumari MD Jakir Hussain Sahi Humpudra Mari MD Tausiful Bari Khan Sahi Humpudra Nitoy MD Amir Hossain Sumon Sahi Kuntra Taret MD Al Amin Sahi Nifo MD Nasmul Hassan Sahi Kuntra Manga Said Sahid Hassan Sahi Kuntra Taru MD Safikul Islam Dilwar Sahi Humpumari Dewan Muhammad Ali Sahi Yankai Amade Abdullahi Qaim Sahi Humpuma Thoine Police na miyoi tara taru asibu August ki tang kun nipanda mancha 71 na sinba khana nainaba ama yawroba matungda detain tawraga thamkhibani Manipur ki band nama oiriba That Trust Metal Band That Soviet na Best Metal Band nama di Best Metal Album gi mana fanglakre hariba award ase Guwahati da pangthokiba Fort Roca Rolla Music Awards 2025 ta fangkhibani hariba band ase listing aniga taramapan da form tawkhibani band members sing adudi Okram Nongsaba drummer Laishram Mavision lead guitarist Rajkumar Shitam rhythm guitar Yankhom Danis bass vocal asina chingbani makha tabada sanabagi pawamuk pizari
India Pumada Pangthok Nakiba National Sports Day Thoram Ngasi Sports Authority of India Sai STC Imphal Sinduna Imphal Kumalapak Tasu Pangthokre Sports to promote peaceful societies Highway Hiram the Pangthokiba Asamba Thoramadu Tongan Tongan Basanaro Kayagaloinana Dronacharya Awadi Lesangtem Ibomsa Singna Toyoleng Birakpoi Duna Hodoki National Sports Day Thoramasig Saruka Moina Lekidraba Hockey legendary Major Dhyan Chand Gima Famda Sai STC Imphal Center in charge Mainam Ramani Chanuna Luchinduna Coach Singh staff amadi sanaroi singna laikatuna ikai khumna botki Tharomadugi sarukama oina entertainment program kya su pangthoki Tharomaduga mari lainana Dronacharya Awadi Lesangthem Ibomsa Singna ngase pangthokliba National Sports Day gi Tharomasigi matangda wafam kya thangkibaga loinana Manipur gi sanaroi singna malengi thak phawai yobu ngamna bahonaduna masak naiba sanaroi oinabagi damak afaba sanaroi kya gi matau tamba tangai fade hairaduna sanaroi singi pungning thawatki India gi oina field hockey da masak naira baloina na hockey masana dalam da masibu mingchat purakpada asoba thodang laukiba Major Dhyan Chand gi pokpa numit pu National Sports Day haina India gi mafam khuding da palan pangthok pagum Manipur gi oina Department of Youth Affairs and Sports na sinduna Kumalampak Sports Complex ki hockey stadium da palan pangthokre palan adu da Principal Secretary RK Dinesh Yaski Director Dr. M. Bheto amadi lamda masigi maming leiraba sanaroi singsu saruk yakhi Palan nasiga mari lainana hockey match ama susana ke chaliba thasigi kuntra mathoi fawba pangthokadoriba National Sports Day asi tongan ba association amadi sports pu chawkhatna ba honabada asoba thodang lawriba singsu palan pangthokki Regional Institute of Medical Sciences Rimski Department of Sports Medicine na ngasi National Sports Day gi thoram Department asigi Sports Science Laboratory da pangthokre thoram adu ba hockey gi legend Major Dhyan Chand gi mapong numit ka mari lainana amadi sports amadi physical activity asi khunai asida yamna maru oi haiba gi pandam da pangthokibani thoram adu da Rimski Director Professor G Sunil Kumar Sharma Padma Shri Awardee Oinam Bam Arjuna Awardee Laisram Sarita amadi Dr. Y Nandavir Sports Medicine gi hanagi Professor namaru oiba mioi oina saruk yakhi Thoramodu College of Nursing amadi Dental College ki Principal HOD Singh Faculty Member Singh Nursing Official Singh Staff amadi Rimski Mahiroi Singh na saruk yakhi Nakalamaromda National Sports Day ga mari lainana Rims Imphal na sinduna ngase Institute asigi Gym Khanada numi khumni chathagadaba badminton tournament amasu Director Professor G Sunil Kumar Sharma na haudoke Tournament asida Rimski Director yauna atai Dr. Amadi staff kya na saruk yakhi numi humni chupna chathagadaba palan thoram asida cycle rally yoga amadi fitness tokna chingba program kya su pangthokani hairi Department of Physical Education and Sports Science Space Manipur University na sinduna ngasi lebak sinba thungna pangthokna kiba National Sports Day gi thoram University asigi Dr. Kamal Indoor Stadium da pangthokre Thoramadu Fit India Campaign Committee Fit India Club amadi National Service Scheme NSS Cell MU ga khusamna duna 1 ghanta khel ke मैदान में haiba pandam da pangthokibani Thoramadu Minister of Education Minister of Youth Affairs and Sports amadi Minister of Social Justice and Empowerment Government of India gi midyang makha da sinbani Thoramadu da MU gi Vice Chancellor Professor N Lokendra Professor Ses Ibohol Dr. Pradip Singh Professor L Thambal na maru oiba mioi oina saruk yakhi Thoramoduga mari lainana voluntary blood donation amasu pangthokhi MU gi mioi kuntrana EPK Numit humni chupna tha sigi kuntra ma thoi fawba sathagadaba National Sports Day gi thoram kumbi sandhong Upper Primary School Kumbida ngasidagi hokre tongan ba yelho masana kaya galoina na school asida pangthokiba Sports Day gi thoram aduda
Bisnupur District Kabaddi Association की President L. Bimol Sharma, Social Worker K. Surdas Singh, BDKKA की Secretary N. Ibohal, BDKA की Secretary H. Naba, Kumbi Sandhong Upper Primary School की Headmaster Suhoriba National Awardee K. S. Indra Kumar, Maha Regiment की Captain Akshit Amadi Atai, Miyoi Kiasu Thoromadu Dasarukiyaki, National Sports Day sigi ngasi gi hawdokpa numita nupa macha amadi nupi macha singi kabadi masana amadi yelhau masana mukna sanabagi athoi ahen tanakhi thasigi tang kunmari dagi hawduna thambal mari College Oinam Nasinduna Timmanga Nasarukiyaduna College Asida Chatharaki Bisnupur District Inter College Volleyball Tournament ngasi National Sports Day Gamari Lainana Lotion Kray Volleyball Tournament lo sinbagi thoromaduda Department of Geology gi HOD Loinana IQAC Coordinator Dr. M. Somendro IT Nodal Officer Loinana Department of Political Science Assistant Professor Dr. O. Muhindro, Department of English ki Assistant Professor Dr. T.S. Nauba, Department of Chemistry ki Assistant Professor W. Shurchandra Loinana, Department of Physical Education ki Assistant Professor Dr. L. Baleshorna, Athoi Bamithunglen Oina Sarukyaki, Volleyball Tournament adu ki final match adu da Thambal Mari College Oinamna, El Sanoi College Nambol Bu set ahum sino point, Kunmanga Tarateret, Kuntaruk Kunmari Madi, Kunmanga Kunithoida, Maithiba PK. Volleyball tournament aduda winner oikraba Thambal Mari College samadi runners takraba El Sanoi College Nambolda cash prize piduna ikai khumnaba utke Service, Recreation and Organization of Youth Sroy Nasinduna ngasi Anirak Suba Singjamari Constituency Member of Legislative Assembly State Level Open Chess Tournament Haudokre Saliba Thasigi Kuntrama Thoifaw Pangthokadoriba Tournament Nasida Puna Sanaroi Marifudra Humdoina Tongan Tonganba Category Mari Under 11, Under 15 Veteran Amadi Open the Sarukyaki Yaragani Tournament Nasida Manipur gi oina ranking yauraba rated Sanaroi Kuntrama Thoi Susaruk Yari Round Mapan Sanagadoriba Tournament Nasi Hodopagi Thoromda Imphal Municipal Corporation gi Mayor L. Lokeshwar Ward Number Tarataruki Corporator T.S. Elija Amadi Sroy gi President N.G. Indra Kumarna Mathang Sitna Chief Guest of Honor Amadi President Oiki Tournament Hodopagi Thoronga Mari Lainana Chief Guest ki Warol Piraduna Mayor L. Lokeshwar na Fongdokibada Tournament asidagi afaba sanaroi kya thoroktuna lamdam asigi mingchat purakpada thodang lominanasi haiki All India Football Federation ki mideng makhada Assam na yumbu oiduna staliba tha asigi kunma thoidagi hauduna Jorata chatharakliba Sub Junior Girls National Championship Tier 1 gi final match Manipur amadi Uttarakhand na hayang sanaragani Championship asigi ngarang athengbada sanakhiba semi final match da Manipur na Bihar bu goal manga mari da maithiba pituna final da khongdaba ngamkhibani sanakhiba match adu da team mani na match ke piba matam loibada goal amamam chanaduna draw oikhibada penalty shootout pangthokibada Manipur na goal mari amade Bihar na goal ahum chanduna Bihar maithi hauduna Manipur final changbangam khibani Panbaya badi championship asida Manipur gi oina sanaroi taruk AIFF na ashanaba thingjinduna thamlibane temasibu I Prameshwari na head coach samadi A Sushila na assistant coach oiri District Table Tennis Imphal West na sinduna DM University gi Table Tennis Hall chatliba Thasigi Kuntaretagi Hauduna Satharakliba Kontrataret Suba Imphal West District Amadi State Open Ranking Table Tennis Championship King Asisanakiba Under 11 Girls Ki Quarter Final Match da Imphal West Ki Bristi Thoksomna Thobal gi Okram Yaifabibu Straight Set Ahum Sinoda Maithiba PK Atopa Quarter Final Match da Imphal East Ki SS Nelina Imphal East Ki L. Elinabo straight set ahum sinoda maithiba PK Under 11 Boys ki sanakiba pre-quarter final match singda Imphal East ki Bhaktarasna Thawal ki S. Arunbu straight set ahum sinoda maithiba PK Imphal East ki Athoi Baras Kumar na Imphal East ki T.S. Thauyanba na set ahum amada maithiba PK Championship asida district taruk amadi club tagi nupa sanaroi chamaga nifunithoi amadi nupi sanaroi yankhai taruk punna sanaroi chamaga marifudra nipana saruk yaduna haudokhibani
Fencing Association Sinduna Ngarangdagi Tagil gi Sai Indoor Hall da Satharakli Ba Kunmathoi Suba Governors Cup State Level Fencing Championship ki ngasi sanagi ba Senior Women's ki Foil Masana da Imphal East ki Fencer and Mina Gold Imphal West ki W Shoniana Silver Loki Nupa Kanglu ki Epi Masana da Imphal West ki Fencer Ses Jet Lina Gold Imphal East ki Fencer SS Robert na Silver Loki District Kang Association Ziribam ne Sinduna tha sigi August ki tang kundagi hauna Ziribam ki Babu Parada Lebalamlen Community Hall Kang Kam Kang Sangda Jiribam Kasara Madi Hala Kandigi Kang Khut Kunmathoi na saruk yaduna sanariba Taramanga Subalet RK Lalasana Memorial Mix Kang Tournament listingani kunmangagi ngasi sanaki ba preliminary league round gi match ta SAYC Sorok Ating Ziribam na LEC Babu Parasi Bupanjil Taramathoi manga damai thiba pikre Hayang nungthil pung ama taba matamda Yawol si Champanagar ga MNCB Ningthembam ga sanagani ngasigi match asida RK Bijoy Shana Singna umpire H Inau Pisak Singna scorer oike ngasi sanaki ba match ta LEC Babu Parasi na tos ngamduna maikai khanki aduga SAYC Sorok Ating Jiribam na kang kaptuna kang sanaba hoke ahan bahaf mamangda SAYC Sorok Ating Jiribam na LEC Babu Parabu Panjil Mari Anidam Angzen Thaduna Laki half Matungda Kangkhut Animak na Kang Kan Kap na Kietubu Apiba Matamda SAYC Sorok Ating Jiribam na LEC Babu Parasibu Panjil Taramathoi Mangada Maithiba Piki Chhattisgarh ki Raipur da lagliba September ki tang tara dagina tara humdoi fawa Chathagada Sub Junior National Chorus Championship ta Sarukyana na basathakiba trial selection da performance ki matungina player tara mari khankibaga loinana official ahum khalle haina Chorus Association of Manipur na thadorokpa Serola mada khangalagli championship asigi damak ta khallaba player sing adudi Kumjali Singani tara taruk ki January ki tang amadagina Kumjali Singani tara tarik ki December ki tang kunthra mathoi ki manung da pokpa player singi marakta athoi bi chongtham Kumjali Singani tara mari ki January tang amadagina Singani tara manga ki December kunthra mathoi fawu ki manung da pokpa player singi marakta Hemba Maitai L Zone Sana Sumthangan ba thokdam Okram Lanchenbi amadi Singani tara mathoi ki January amadagina Singani tara humdoi December kunthra mathoi ki manung da pokpa player singi marakta Taurem Abu Huidrom Manitomba Huidrom Rakesh Mangal Thodam Chingkhai Nganba Ngangom NC Tomthen Nganba Huidrom Kesita Yumnam Yaishna amadi Rensi Moirang Themni Losila padayin na isagi pao mupizari. ICAR Lamfelpat ki Agrometeorological Field Unit amfudagi pirakpayang sagi report amagi matungina ngasi Manipur da khwairigi sabagi chang ngasi Celsius degree 9.0 oiki Khwaidagi ingbagi chang na Celsius degree 9.5 oiki nungsita yawba ising manilgi chang na ibda chada marifutaret amadi nungtildana chada humpudra mari oiki ngasi chukhiba nungjugi chang na millimeter sinoni Aroibada maroiba pao amuk hana pisari PUC ki mathakta FIR panna ba relief camp ta leiba IDP sing yaw na mioi kena tongan ba police station sing da wakat serol kaya pisin kre Leiba ki mathakta lal hawi haibagi maralda Bangladesh ki hanagi minister oiramba ama yaw na punna mioi tarataro ngasi Dhaka ki kodama na kaishum sang da thazin kre Amade India Pumbada Pangthok Nariba National Sports Day ki thoram Sai STC Imphal na susinduna Kumbal Lampakta Pangthokre ISCOM News na pizza banga sino muyo iba Manipuri pao matanga siloisan jare miyang tabiri ba punamagpo muka na kalam jari